ꯆꯝꯂꯕ ꯅꯪꯒꯤ ꯊꯃꯣꯏꯕꯨ ꯑꯩꯅ ꯌꯥꯝ ꯊꯨꯒꯟꯈ꯭ꯔꯦ ꯑꯗꯨꯒꯤꯗꯃꯛ ꯑꯩꯕꯨ ꯊꯥꯒꯠꯄꯤꯌꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯧꯁꯥꯒꯤ ꯈꯜ ꯐꯥꯎꯕ ꯑꯍꯣꯡꯕ ꯅꯥꯏ ꯃꯁꯤꯗ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅꯗꯤ ꯀꯔꯝꯅ ꯊꯃꯣꯏ ꯍꯣꯡꯂꯣꯏꯗꯒꯦ ꯄꯨꯛꯆꯦꯜ ꯑꯣꯜꯂꯣꯏꯗꯒꯦ ꯃꯍꯧꯁꯥꯒꯤ ꯑꯑꯣꯟꯕꯒꯤ ꯏꯆꯦꯜꯗ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯅꯪꯁꯨ ꯌꯥꯎꯔꯨꯕꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯁꯤꯗ ꯅꯪꯒꯤ ꯅꯔꯥ ꯂꯩꯇꯦ ꯅꯤꯡꯁꯤꯡ ꯄ꯭ꯂꯤꯖ ꯑꯩꯕꯨ ꯏꯀꯥꯏ ꯄꯤꯕ ꯃꯥꯟꯕ ꯃꯔꯝ ꯂꯩꯕ ꯋꯥꯉꯥꯡꯗꯣ ꯑꯗꯨꯃꯥꯏꯅ ꯉꯥꯡꯕꯤꯒꯅꯨ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯅ ꯂꯥꯛꯂꯤꯕꯒꯤ ꯑꯩꯕꯨ ꯊꯤꯅ ꯑꯣꯏꯅ ꯆꯩꯕꯤꯔꯝꯃꯨ ꯃꯤꯑꯣꯏꯕ ꯑꯃꯅ ꯃꯤꯑꯣꯏꯕ ꯑꯃꯗ ꯆꯩꯕ ꯉꯥꯡꯕ ꯍꯧꯅꯗꯦꯗ ꯑꯩꯅ ꯀꯩ ꯑꯣꯏꯗꯅ ꯑꯩꯒꯤ ꯀꯔꯤ ꯏꯇꯤꯛ ꯂꯩꯗꯅ ꯅꯉꯣꯟꯗ ꯆꯩꯒꯗꯧꯔꯤꯕꯅꯣ ꯃꯤ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯅꯪꯕꯨ ꯌꯥꯝ ꯔꯦꯁꯄꯦꯛ ꯇꯧꯏ ꯑꯗꯨꯗꯤ ꯑꯩ ꯅꯉꯣꯟꯗ ꯋꯥꯐꯝ ꯑꯃꯈꯛꯇꯪ ꯍꯪꯖꯒꯦ ꯍꯧꯖꯤꯛꯁꯨ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ꯭ꯔꯥ ꯁꯤꯃꯇꯪꯗꯤ ꯅꯪ ꯁꯦꯡꯅ ꯈꯨꯝꯕꯤꯔꯝꯃꯨ ꯅꯪꯒꯤ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯅꯪ ꯅꯁꯥꯅ ꯍꯪꯖꯧ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯗꯕꯒꯤ ꯇꯣꯡꯖꯕ ꯅꯠꯇ꯭ꯔꯒ ꯃꯥꯡꯖꯕ ꯅꯉꯣꯟꯗ ꯀꯔꯤꯁꯨ ꯂꯩꯇꯦ ꯅꯪꯅ ꯑꯩꯕꯨ ꯋꯥꯔꯧꯏ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯅꯤꯡꯁꯤꯡ ꯄ꯭ꯂꯤꯖ ꯅꯪ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯑꯩꯒꯤ ꯋꯥꯈꯜꯗ ꯃꯇꯝ ꯈꯔ ꯂꯩꯔꯕꯁꯨ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯤꯀꯨꯞꯇꯗꯤ ꯑꯩ ꯏꯁꯥꯅ ꯈꯪꯖꯩ ꯑꯩꯅꯒ ꯀꯩꯅꯣ ꯉꯝꯕꯅꯤ ꯅꯤꯡꯁꯤꯡ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯅꯤꯡꯁꯤꯡ 이반이기 하루시던 미국도 아무튼 살려 이유가 아이들 콤파이는 하자고서 하자고 아이가 와서 심었던 뒤 땅도 감기 미시 ꯑꯩꯒꯤ ꯑꯋꯥꯕ ꯈꯪꯕꯤꯈꯤꯗꯕ ꯀꯅꯥꯒꯤ ꯃꯐꯝꯗ ꯐꯥꯎꯕ ꯑꯋꯥꯕꯗꯣ ꯑꯩꯅꯁꯨ ꯈꯪꯗꯦ ꯊꯥꯖꯕ ꯃꯥꯡꯈ꯭ꯔꯕ ꯅꯪꯒꯤ ꯃꯐꯝꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯑꯃꯨꯛ ꯍꯟꯅ ꯁꯤꯟꯅꯕ ꯑꯩ ꯄꯥꯝꯗꯦ ꯃꯇꯝꯗꯨꯒꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯅꯪꯕꯨ ꯊꯥꯖꯕꯗꯣ ꯅꯪꯅ ꯆꯍꯤ 100 ꯂꯥꯏ ꯅꯤꯡꯗꯨꯅ ꯐꯪꯅꯕ ꯍꯣꯠꯅꯔꯕꯁꯨ ꯐꯪꯂꯔꯣꯏ ꯅꯪ ꯅꯁꯥꯒꯤ ꯂꯝꯕꯤꯗꯤ ꯅꯁꯥꯅ ꯀꯛꯆꯕꯅꯤ ꯃꯇꯝꯗꯨꯗ ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯊꯥꯖꯈꯤ ꯅꯪꯅ ꯅꯨꯄꯤ ꯀꯣꯏꯔꯁꯨ ꯀꯣꯏꯗꯦ ꯍꯥꯏꯕꯗ ꯑꯩꯅ ꯊꯥꯖꯈꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪ ꯁꯤꯔꯦ ꯍꯥꯏꯕꯒꯤ ꯂꯥꯟꯅ ꯊꯧꯔꯝꯃꯤ ꯏꯆꯦ ꯄꯥꯎꯂꯥ ꯑꯐꯥꯎꯕꯗ ꯑꯩꯅ ꯁꯨꯛꯊꯥ ꯊꯥꯖꯔꯔꯣꯏ ꯑꯩ ꯆꯠꯂꯒꯦ ꯌꯥꯝ ꯋꯥꯔꯕꯣ ꯅꯪꯕꯣ ꯆꯥꯛꯀ ꯂꯥꯝꯕ꯭ꯔꯥꯕ 이너지가 ꯑꯝꯇ ꯌꯥꯎꯖꯗ꯭ꯔꯕꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯆꯦ ꯑꯁ ꯒꯥꯔꯤ ꯊꯧꯔꯤꯉꯩꯗ ꯐꯣꯟ ꯂꯥꯛꯄꯁꯦ ꯑꯩꯅ ꯏ ꯀꯥꯔꯤꯁꯦ ꯍꯜꯂꯣ ꯍꯧꯖꯤꯛ ꯅꯣꯏ ꯁꯂꯥꯏꯗꯣ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯑꯦ ꯍꯥ ꯀꯔꯝ ꯀꯥꯟꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯇꯥꯃꯣ ꯑꯦꯌꯥꯔꯄꯣꯔꯠꯇ ꯂꯧꯕ ꯆꯠꯂꯨꯕꯅꯤ ꯑꯗꯨꯗ ꯑꯣꯏꯔꯝꯃꯅꯤ ꯑꯦ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯈꯪꯗꯦ ꯑꯗꯣ ꯅꯪ ꯗꯥ ꯃꯍꯦꯟꯗ꯭ꯔꯒ ꯄꯥꯎ ꯑꯝꯇ ꯐꯥꯎꯅ ꯍꯣꯏ ꯍꯣꯏ ꯑꯩ ꯊꯝꯃꯦꯀꯣ ꯀꯅꯥꯅꯣ ꯀꯩꯗꯧꯔꯒꯦ ꯏꯆꯦ ꯀꯩ ꯍꯥꯏꯅꯣ ꯗꯥ ꯃꯍꯦꯟꯕ ꯍꯧꯖꯤꯛ ꯑꯝꯇ ꯎꯅꯁꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯧꯖꯤꯛ ꯂꯥꯛꯑꯣꯕ ꯑꯝꯇ ꯎꯅꯁꯦꯕ ꯑꯩ ꯉꯥꯏꯔ ꯂꯩꯔꯝꯃꯒꯦ ꯍꯣꯏ ꯍꯣꯏ ꯉꯥꯏꯔꯝꯃꯣ ꯑꯩ ꯂꯥꯛꯑꯒꯦ ꯀꯩꯗꯧꯔꯒꯦ ꯂꯨꯆꯦꯟ ꯗꯥꯆꯧꯗꯣ ꯉꯁꯤ ꯊꯣꯛꯂꯛꯑꯦ ꯑꯩꯁꯨ ꯅꯨꯄꯥꯅꯤ ꯊꯦꯡꯅꯕ ꯇꯥꯕꯅꯤ ꯃꯥꯅ ꯑꯆꯧ ꯑꯁꯥꯡ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯀꯔꯤꯒꯤ ꯀꯤꯗꯨꯅ ꯆꯦꯟꯗꯣꯏꯅꯣ
ꯂꯥꯎ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯇꯨꯡ ꯏꯜꯂꯣ ꯆꯦ ꯂꯨꯁꯤꯌꯟ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯔꯣ ꯗꯥ 이반이기 피립세 기동 투말래 아이스 wakal yam thenkhre aigi yumgi amadi pabunggi phibam yenga ai dagina tung inba ngamoi dore fare asigidi yumda halo masu thorokpada ngairi mana kisu henja ngamoi da ai lesidi chalo gai thor na la yum phau 18 bide just la 누파도가 먹고이니 악당 고인의 디와리사니 아두기 마tung 누파도나 둥데이네라가 마침 나오고 윤다 틴자라미 아두가 누파도 수반다나 그래 그동나 지내닝아이 고비들 레이티사 아유명 딜랭드나 레이 섹션에서는 너희기 마tung 따바 본가 아이노 왔다는 비가니 증나 한배 야로 호이 파그니사 짜글람라바 던져봐 kanano kaidar lao hojing mai gi tu ilo 지금 나오고 윤다 틴자라 이점점집이 갈로가니 아두고 아둑는 몽하이비 낭공나 이거나 산비야 짜글람라바 던져봐 낭나 이거 거리 수리했다는 간바 kanano kaidar 묵시이 간바 lao hojing mai gi tu ilo 낭기 이두고 바로부터 리첩트디 아이나 야로 살아이간 거나 숙야 야로 가라마따나 이부시다 비야 마후부비 린나몽 낭네 마후두 럭토빠 뭔가 살아이가 하면서 낭나 강그래 앵원다 심나가디 낭기 바보 오이로 이붕어 사 이남배만나 가우로 하이리에 살다 비기는 되느냐 아이슈나 싸내게 들어게 호이 호이 이남배나 라오 하이오니 호이니네 아이장군은 이제는 반나가 실력이 nangi chafam thokpado adum chatluro ise thamage ko phamu 이마 학창 교수 동대고 ima ka su tawde yumda yorokpada ngai waramani haiba ima kham adu wari sananuduna imana nangu kawbani kay lerge ima imana kawbagi maramdi nangsu khangamani da he nupi macha do kai deini 신경마이 되긴 lep labro hong la roidro मधुगी फिरप्ता ऐंगोंदा लेते इमा इमाना थाजाबा मसक खंगबा अहलोम का मोइदम तंग थाबियु अतै कनादसु सिगी वारिसे वावा लौबिगनु अदुगी मतुंग वारिसे मुसारसेमा ꯐꯝꯕꯤꯌꯨ ꯏꯇꯥꯎ ꯍꯥꯏꯒꯗ꯭ꯔꯥ ꯁꯨꯝꯗꯧꯕꯅꯤ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ ꯁꯣꯝꯒꯤ ꯏꯆꯥꯅꯨꯄꯤ ꯂꯨꯆꯤꯡ ꯏꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ ꯏꯆꯦ ꯅꯪ ꯍꯥꯏꯅꯕꯒꯤ ꯑꯍꯟ ꯈꯔ ꯂꯥꯛꯍꯧꯋꯦ ꯑꯩꯗꯤ ꯗꯥꯝ ꯍꯦꯟꯕꯒꯤꯔꯅ ꯈꯜꯂꯒ ꯑꯃ ꯅꯨꯄꯥꯗꯨꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯀꯩꯅꯣ ꯑꯁꯦꯡꯕꯩꯔꯣ ꯑꯁꯦꯡꯕꯩꯅꯤ ꯊꯥꯖꯗ꯭ꯔꯒ ꯌꯦꯡꯉꯨꯁꯣꯅꯦ ꯏꯇꯥꯎ ꯍꯦꯛꯇ ꯀꯧꯖꯔꯒꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯑꯄꯣꯛꯄ ꯑꯍꯜꯗꯤ ꯌꯥꯎꯖꯔꯛꯇ꯭ꯔꯦ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ
ꯁꯣꯝꯗ ꯐꯝꯕꯤꯔꯤꯕꯁꯤꯅ ꯏꯕꯨꯡꯉꯣ ꯑꯗꯨꯒꯤ ꯃꯌꯥꯝꯕꯅꯤ ꯃꯥꯃꯥ ꯈꯨꯔꯨꯝꯖꯔꯤ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯃꯥ ꯏꯕꯦꯝꯃꯅ ꯑꯩꯈꯣꯏꯕꯨ ꯃꯐꯝꯁꯤꯗ ꯊꯥꯕꯤꯔꯛꯄꯅꯤ ꯍꯥꯟꯅꯁꯨ ꯈꯪꯕꯤꯔꯝꯒꯗ꯭ꯔꯥ ꯍꯧꯖꯤꯛ ꯅꯍꯥ ꯑꯣꯏꯅ ꯃꯆꯤꯟ ꯇꯨꯝꯈꯠꯂꯛꯂꯤꯕ ꯔꯦꯟꯕꯣꯒꯥ ꯏꯟꯇꯔꯄ꯭ꯔꯥꯏꯖꯦꯁꯀꯤ CEO ꯁꯂꯥꯏ ꯉꯥꯟꯕ ꯃꯉꯥꯡꯗꯨ ꯄꯤꯌꯨ ꯄꯤꯌꯨ ꯊꯝꯃꯣ ꯊꯝꯃꯣ ꯆꯥꯛ ꯄꯥꯏꯕꯤꯌꯨ ꯆꯥꯛ ꯄꯥꯏꯕꯤꯌꯨ ꯑꯗꯨꯗꯤ ꯏꯇꯥꯎ ꯋꯥꯐꯝ ꯑꯁꯤ ꯃꯄꯥꯒꯤꯗꯤ ꯊꯣꯏꯗꯣꯛꯄ ꯋꯥꯐꯝ ꯂꯩꯖꯗꯦ ꯍꯦꯟꯅ ꯑꯗꯨꯝ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯖꯔꯤꯕ ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯡꯒꯤ ꯋꯥ ꯑꯃ ꯍꯥꯟꯅ ꯑꯉꯥꯡꯁꯤꯡꯒꯤ ꯋꯥꯐꯝꯗꯤ ꯃꯁꯥ ꯃꯁꯥ ꯍꯥꯟꯅ ꯌꯥꯅꯖꯗꯨꯅ ꯃꯔꯤ ꯂꯩꯅꯖꯕꯅꯤ ngasi ngarang da khangna nattaba mali masa masa na bu yanaradi aigidi thudokpa akaiba leijade hai bado adum torgal loire adubu khangbiramgani aidi yamna leitana samna dukan masa ma phamlaga injaba punsi isani piyadisu matik jaba thaba ama kari ma to busunate handakte MSc losinjabani ibungo dugi imungna pambiroidra khanjabugi wan ꯃꯥꯃꯥ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯏꯃꯥ ꯆꯧꯕꯤꯅ ꯑꯗꯨꯝꯅ ꯈꯟꯒꯗꯕ ꯀꯔꯤꯝꯇ ꯂꯩꯖꯗꯦ ꯑꯩꯒꯤ ꯏꯅꯥꯎ ꯑꯃꯗꯤ ꯏꯃꯥ ꯆꯧꯕꯤꯅ ꯌꯥꯝ ꯄꯥꯝꯖꯅ ꯁꯣꯜꯍꯧꯔꯤꯕꯅꯤ ꯃꯥꯃꯥ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯕꯨꯡꯉꯣ ꯋꯥꯁꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯔꯦ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯀꯣꯛ ꯂꯦꯞꯊꯣꯛꯅꯔꯒ ꯀꯣꯛ ꯂꯨꯍꯣꯡꯊꯣꯛꯑꯁꯤ ꯍꯣꯏ ꯍꯣꯏ ꯀꯩꯗꯧꯗꯣꯏꯅꯣ ꯋꯥꯁꯦ ꯁꯨꯝ ꯂꯨꯁꯜꯂꯛꯀꯗꯧꯔꯤ ꯑꯍꯟꯕꯁꯦ ꯌꯧꯅꯈ꯭ꯔꯗꯤ ꯑꯩ ꯀꯃꯥꯏꯅ ꯅꯥꯟꯊꯣꯛꯄ ꯉꯝꯗꯣꯏꯅꯣ ꯑꯩ ꯅꯥꯃ ꯍꯦꯟꯕꯗ ꯀꯃꯥꯏꯅ ꯈꯨꯝꯗꯣꯏꯅꯣ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯗꯣꯏꯅꯣ ꯅꯥꯎ ꯉꯥꯏꯈꯣꯁꯦ ꯏꯆꯦ ꯀꯞꯀꯅꯣꯕ ꯄꯥꯕꯨꯡꯗ ꯐꯖꯅ ꯍꯥꯏꯁꯦꯕ ꯑꯗꯨꯒ ꯅꯨꯃꯤꯠ ꯂꯦꯞꯂꯛꯈ꯭ꯔꯕꯃꯛꯁꯨ ꯅꯠꯇꯦꯗꯅ ꯌꯥꯔꯁꯦ ꯇꯣꯛꯑꯣꯕꯁꯦ ꯍꯥꯏ ꯀꯩꯗꯧꯔꯤ ꯕꯦꯝꯃ ꯍꯦ ꯉꯁꯤꯁꯤ ꯀꯩꯗꯧꯔꯦ ꯄꯥꯕꯨꯡ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨ ꯋꯥꯈꯜ ꯊꯤꯜꯂꯤꯗꯤ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯈꯪꯗꯦ ꯅꯣꯏ ꯅꯍꯥ ꯑꯣꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯂꯣꯟꯗꯣ ꯍꯥꯏ मधु यामने लाले मासिदा नंगी नारान यामने चावना ले इशाने पादा हाने वा है बिसनती ना कोई मसेन हाने याने जरे है बितुदा इपाने आयाब पिथोख यंगो इपादी लाइरबनी आईने सु आयाब पिथोख मासिदा मु आई कोई ने सोइना बदी मखोइना आई कोई मु उचित रोइने ꯆꯠꯅꯕꯤ ꯈꯪꯗꯕ ꯅꯥꯞꯄꯨ ꯇꯥꯗꯕ ꯃꯤ ꯑꯣꯏꯅ ꯂꯧꯈꯤꯅꯤꯅꯦ ꯏꯄꯥꯒꯤ ꯏꯊꯛꯇ ꯃꯤꯅ ꯋꯥ ꯉꯥꯡꯅꯅꯕꯁꯤꯡꯒꯅꯤ ꯑꯍꯜ ꯂꯃꯟ ꯃꯥꯡꯒꯣꯟ ꯀꯥꯔꯛꯄ ꯍꯥꯏꯕꯁꯦ ꯋꯥꯁꯦ ꯄꯥꯛ ꯍꯦꯛ ꯀꯟꯊꯣꯛꯄ ꯌꯥꯔꯣꯏꯅꯦ ꯍꯩ ꯅꯪ ꯋꯥꯈꯜ ꯇꯥꯎꯀꯣ ꯏꯄꯥꯒꯤ ꯂꯨꯆꯤꯡ ꯏꯄꯥꯅ ꯋꯥꯈꯜ ꯇꯥꯎ ꯍꯥꯏꯔꯤꯁꯤꯅꯤ 이제 또 오버세미 바봉다 하자나 하이세바 이제 아유 ꯑꯩꯒꯤ ꯑꯌꯥꯕꯁꯨ ꯌꯥꯎꯗꯅ ꯅꯪꯅ ꯍꯦꯛꯇ ꯉꯝꯃꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯀꯩꯅꯣ ꯅꯪ ꯇꯧꯁꯦ ꯅꯪꯒꯤ ꯑꯌꯥꯕꯗꯤ
ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯟꯅ ꯂꯧꯈ꯭ꯔꯦꯅ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯃꯇꯝꯗ ꯅꯪꯅ ꯌꯥꯔꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯂꯣꯏꯔꯦ ꯑꯌꯥꯕ ꯂꯧꯕ ꯂꯧꯗꯕ ꯑꯩꯉꯣꯟꯗ ꯊꯣꯏꯗꯣꯛꯇꯦ ꯅꯪꯉꯣꯟꯗꯁꯨ ꯋꯥꯐꯝꯁꯦ ꯍꯥꯟꯅ ꯍꯧꯗꯣꯛꯈ꯭ꯔꯕꯅꯤ ꯅꯨꯡꯁꯤꯅꯔꯤꯕ ꯅꯪ ꯑꯩ ꯌꯥꯅꯔꯕ ꯅꯠꯇ꯭ꯔꯣ ꯂꯣꯏꯔꯦ ꯋꯥꯁꯤꯗ ꯑꯩꯅ ꯌꯥꯈꯤꯕ ꯂꯩꯇꯦ ꯑꯩꯒ ꯅꯪꯒꯒꯤ ꯑꯣꯏꯕ ꯋꯥꯔꯤꯗ ꯑꯩꯒꯤ ꯋꯥ ꯇꯥꯗꯅ ꯅꯪꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯅꯪꯅ ꯈꯪꯒꯗꯕ ꯑꯃꯅ ꯅꯪꯒ ꯑꯩꯒ ꯅꯨꯡꯁꯤꯅꯈꯤꯕ ꯂꯩꯇꯦ ꯅꯪꯅ ꯑꯆꯧꯕ ꯃꯤꯌꯥꯝꯅ ꯁꯛꯈꯪꯕ ꯃꯤ ꯑꯃ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯅꯪꯕꯨꯗꯤ ꯄꯥꯝꯗꯤꯌꯦ ꯅꯨꯡꯁꯤꯗꯤꯌꯦ ꯅꯪꯒ ꯂꯩꯃꯤꯟꯅꯕꯁꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯂꯨꯍꯣꯡꯕ ꯍꯥꯏꯕꯗꯨꯁꯨ ꯅꯃꯪꯗꯕꯨ ꯃꯉꯨꯟ ꯆꯦ ꯇꯣꯛꯑꯣꯕꯁꯦ ꯃꯤ ꯆꯦ ꯇꯣꯛꯑꯣꯕꯁꯦ ꯑꯗꯨꯗꯒꯤ ꯃꯆꯤꯟꯃꯛꯅ ꯍꯥꯏꯅꯤ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ ꯎꯞꯂꯤꯕ ꯅꯪꯒꯤ ꯂꯝꯂꯝ ꯈꯨꯡꯒꯪꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯅꯁꯛꯇꯣ ꯅꯁꯥꯅ ꯇꯥꯟꯊꯣꯛꯍꯟꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯆꯦꯟꯐꯝ ꯂꯩꯔꯦ ꯆꯦꯟꯈꯤꯅꯤ ꯍꯥꯏꯕꯁꯨ ꯈꯪꯉꯤ ꯆꯦꯟꯈ꯭ꯔꯕꯁꯨ ꯑꯩꯅ ꯊꯤꯡꯕ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪꯒꯤ ꯅꯈꯣꯡꯗ ꯑꯩꯅ ꯈꯨꯔꯧ ꯊꯥꯡꯗꯨꯅ ꯅꯪꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯑꯩꯅ ꯈꯨꯗꯤ ꯊꯦꯟꯒꯅꯤ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯍꯟꯅꯤꯡꯕꯒꯤ ꯅꯠꯇꯦ ꯂꯣꯏꯁꯤꯟꯐꯝ ꯈꯪꯗ ꯅꯪꯅ ꯅꯪꯒꯤ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥꯁꯦ ꯑꯩꯅ ꯂꯣꯏꯁꯤꯟꯅꯕ ꯁꯤꯟꯕ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯗꯤ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯏꯅꯦ ꯍꯥ ꯉꯝꯕꯒꯥꯏꯁꯦ ꯌꯥꯄꯣꯟꯇꯦꯕ ꯃꯤꯗꯤ ꯍꯣꯏ ꯑꯃꯗꯨꯗꯤ ꯌꯥꯎꯔꯛꯇ꯭ꯔꯣ ꯃꯥꯅꯕꯨ ꯌꯥꯎꯔꯛꯇꯦꯔꯣ ꯃꯋꯥꯗꯨꯃ ꯉꯥꯏꯈ꯭ꯔꯦ ꯑꯩ ꯇꯨꯝ ꯀꯨꯏꯅ ꯏꯟꯅꯔꯒꯅꯤ ꯂꯩꯔꯤꯁꯦ ꯍꯣꯏ ꯍꯨꯏꯊꯤ ꯃꯥꯟꯕ ꯅꯪ ꯇꯧꯕ ꯇꯧꯗ꯭ꯔꯣ ꯍꯥ ꯉꯔꯥꯡꯗꯤ ꯐꯣꯟ ꯄꯥꯏꯔꯛꯇꯕꯒꯤ ꯅꯪꯒꯤ ꯁꯧꯗꯣ ꯀꯩꯅꯣ ꯌꯥꯔꯦꯕ ꯅꯣꯏ ꯑꯅꯤꯁꯤꯗꯤꯅꯦ ꯏꯅꯥꯎ ꯑꯅꯤꯁꯨ ꯂꯩꯔꯝꯃꯤ ꯇꯥꯃꯣ ꯑꯩꯈꯣꯏ ꯇꯥꯃꯣꯁꯦ ꯅꯨꯄꯤ ꯊꯤꯈꯤꯕꯗꯒꯤ ꯅꯨꯄꯤ ꯂꯩꯕ ꯅꯨꯄꯥ ꯌꯥꯝ ꯃꯥꯜꯂꯦ ꯀꯔꯤꯅꯣꯅꯦ ꯋꯥꯡꯊꯣꯛꯑꯦꯕ ꯑꯉꯥꯎꯕ ꯅꯪꯕꯣ ꯍꯥ ꯅꯠꯇꯦ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯨ ꯀꯔꯤꯅꯣꯕ ꯅꯨꯄꯤ ꯊꯤꯔꯒꯕꯨ ꯄꯥꯈꯪ ꯃꯥꯟꯈꯤꯗ꯭ꯔꯣ ꯃꯥꯟꯕ ꯌꯥꯝ ꯂꯩꯗ ꯍꯧꯖꯤꯛꯇꯤ ꯇꯥꯃꯣꯅ ꯈꯪꯗꯕꯩꯅꯦꯕ ꯑꯣ ꯌꯥꯔꯦ ꯅꯪꯒ ꯉꯥꯡꯅꯕ ꯉꯝꯄꯣꯟꯇꯦ ꯇꯥꯃꯣ ꯅꯣꯏ ꯁ꯭ꯋꯥꯏꯁꯦ ꯑꯅꯧ ꯑꯅꯧ ꯄꯥꯎ ꯌꯥꯝ ꯇꯥꯈꯤꯗ ꯀꯩꯀꯩ ꯀꯃꯥꯏꯅ ꯇꯧꯅꯈ꯭ꯔꯒꯦ ꯑꯃꯗꯤ ꯁꯣꯝꯗ ꯄꯥꯎꯗꯤ ꯌꯥꯝ ꯇꯥꯅꯤꯡ ꯍꯪꯕꯗꯤ ꯉꯝꯗ ꯑꯗꯨꯝ ꯂꯩꯔꯦꯕ ꯑꯗꯨꯒꯤꯅꯤꯅꯦ ꯑꯩꯅ ꯆꯪꯂꯛꯏꯁꯦ ꯑꯣ ꯃꯄꯥꯗꯨꯁꯨ ꯃꯤ ꯐꯕ ꯃꯥꯜꯂꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯆꯝꯃꯤ ꯑꯉꯥꯡ ꯃꯁꯦꯜꯁꯨ ꯃꯁꯥ ꯍꯥꯟꯅ ꯌꯥꯅꯔꯕꯅꯤꯅ ꯑꯍꯜꯈꯩꯒꯤꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦꯅ ꯍꯥꯏꯅꯔꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯕꯨ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯂꯦꯞꯅꯔꯒꯅꯦ ꯍꯣꯡꯕ ꯍꯥꯏꯗꯅ ꯋꯥꯗꯨ ꯂꯣꯏꯁꯤꯟꯅꯔꯦ ꯇꯥꯃꯣ ꯅꯨꯄꯤꯗꯨꯕꯨ ꯎꯔꯛꯄ꯭ꯔꯣ ꯍꯥꯏꯗꯤ ꯆꯥꯒ ꯄꯨꯊꯣꯔꯛꯄ꯭ꯔꯕ ꯌꯥꯝ ꯄꯨꯊꯣꯛꯅꯩꯗꯅ ꯍꯧꯖꯤꯛꯀꯥꯟꯗꯤ ꯎꯔꯦ ꯄꯨꯊꯣꯔꯛꯏꯃꯤꯅꯦ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯆꯥꯒ ꯄꯨꯊꯣꯔꯛꯏꯅꯦ ꯃꯁꯛꯇꯤ ꯐꯖꯩꯍꯦ ꯑꯣ ꯋꯥꯡꯊꯣꯛꯑꯦ ꯃꯁꯝꯒꯗꯨ ꯈ꯭ꯋꯥꯡ ꯌꯧꯅ ꯁꯥꯡꯉꯗꯅ ꯃꯤꯁꯨ ꯄꯪꯄꯤꯛ ꯄꯤꯛꯇꯦ ꯃꯃꯥꯏꯒꯗꯨ ꯄꯤꯛꯇ ꯇꯧꯗꯅ ꯐꯖꯩꯅꯦ ꯅꯣꯏꯒꯤ ꯃꯔꯨꯞꯁꯤ ꯅꯨꯄꯤ ꯈꯟꯕꯗꯤ ꯃꯌꯥꯝꯕ ꯑꯩ ꯂꯧꯗꯅ ꯐꯖꯅ ꯍꯩꯔꯦꯗꯅ ꯇꯥꯃꯣ ꯃꯁꯛ ꯐꯖꯩ ꯍꯥꯏꯗꯨꯕꯨ ꯑꯩꯈꯣꯏ ꯏꯇꯩꯃ ꯅꯤꯡꯊꯤꯗ ꯍꯦꯜꯂꯖꯥꯠꯂꯣ ꯑꯗꯨꯃꯗꯤ ꯅꯣꯏ ꯑꯗꯨꯝ ꯍꯥꯏꯅꯔꯣꯗꯅ ꯇꯥꯃꯣꯁꯦ ꯃꯥꯏ ꯍꯦꯜꯂꯦ ꯃꯇꯥꯒꯨꯝ ꯏꯇꯩꯃ ꯅꯤꯡꯊꯤꯅ ꯍꯦꯜꯂꯦ ꯍꯥꯏꯅꯤꯡꯗ꯭ꯔꯤꯁꯦ ꯌꯦꯡꯉꯣ ꯅꯣꯏꯁꯨ ꯈꯪꯕ꯭ꯔꯕ ꯑꯗꯣ ꯀꯩꯗꯧ ꯈꯪꯉꯣꯏꯗꯣꯏꯕ ꯌꯥꯝ ꯅꯣꯛꯅꯔꯦꯗ ꯃꯤꯁꯤꯡꯁꯦ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤ ꯃꯈꯥ ꯐꯥꯎꯕ ꯆꯥꯏꯅꯦ ꯅꯣꯏꯅ ꯂꯥꯡꯉꯤꯗꯣ ꯋꯥꯡꯊꯣꯏ ꯁꯦ ꯆꯥꯊꯧꯁꯦ ꯅꯤꯡꯊꯧ ꯁꯦ ꯆꯧꯕ ꯁꯦ ꯅꯪꯒꯤꯁꯨ ꯁꯤꯗ ꯂꯩꯔꯦ ꯇꯥꯃꯣ ꯁꯦ ꯇꯥꯃꯣꯒꯤꯅ ꯁꯤꯗ ꯂꯩꯔꯦ ꯌꯥꯔꯦ ꯑꯩꯒꯤꯗꯤ ꯑꯥꯗꯩꯁꯨ ꯊꯛꯆꯜꯂꯛꯑꯕ ꯃꯣꯏ ꯑꯥꯒꯤ ꯆꯥꯗꯨꯒ ꯑꯩꯅ ꯂꯨꯝꯕ ꯆꯥꯁꯤꯒꯗꯤ ꯃꯍꯥꯎ ꯃꯥꯟꯅꯔꯣꯏꯗ ꯊꯛꯆꯤꯜꯂꯣ ꯃꯍꯥꯎ ꯃꯥꯟꯅꯔꯣꯏ ꯊꯛꯆꯤꯜꯂꯣꯕ ꯑꯉꯥꯎꯕꯁꯤꯡꯁꯤꯗꯤ ꯋꯥꯡꯊꯣꯏ ꯅꯤꯡꯊꯧ ꯅꯈꯣꯏ ꯑꯅꯤ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯆꯥꯔꯒ ꯇꯞꯅ ꯍꯜꯂꯣꯀꯣ ꯍꯣꯏ ꯏꯇꯩꯃ ꯐꯔꯦ ꯅꯣꯏꯅꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯣ ꯇꯥꯃꯣꯅꯦ ꯃꯈꯥꯗ ꯀꯨꯝꯃꯨꯈꯤꯒꯦ ꯍꯣꯏ ꯇꯥꯃꯣ ꯆꯥꯁꯤꯗꯤ ꯑꯗꯨꯝ ꯄꯨꯈ꯭ꯔꯒꯦ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯉꯥꯏꯈꯣꯅꯦ ꯂꯨꯆꯤꯡꯗꯨꯕꯨ ꯃꯁꯝ ꯇꯦꯟꯗꯥꯏꯅꯦ
ꯇꯥꯃꯣꯅ ꯃꯁꯝ ꯁꯥꯡꯉꯦ ꯍꯥꯏꯔꯝꯃꯤꯁꯤꯅ ꯀꯔꯝꯕ ꯑꯣ ꯍꯥꯟꯅ ꯇꯦꯜꯂꯁꯨꯅꯦ ꯍꯧꯖꯤꯛꯇꯤ ꯁꯥꯡꯉꯤ ꯀꯩꯅꯣꯗ ꯍꯞꯇꯥꯃꯨꯛꯀꯤ ꯃꯃꯥꯡꯗ ꯊꯦꯡꯅꯈꯤꯕꯗꯤ ꯇꯦꯜꯍꯧꯕꯅꯤꯗ ꯑꯣ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤꯁꯤꯡꯁꯦ ꯁꯝꯒꯁꯦ ꯂꯩꯔꯒ ꯁꯥꯡꯅꯕꯅ ꯌꯥꯝ ꯍꯥꯞꯅꯔꯝꯅꯤ ꯅꯨꯄꯤ ꯍꯥꯏꯅꯕ ꯂꯥꯛꯀꯅꯤ ꯀꯥꯟꯗ ꯁꯝꯒ ꯂꯩꯔꯒ ꯃꯁꯝꯒ ꯍꯥꯞꯄ ꯀꯦꯔꯤ ꯑꯣꯏꯔꯝꯅꯤ ꯀꯩꯅꯣ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯤꯍꯦ ꯃꯁꯝ ꯇꯦꯟꯕ ꯁꯥꯡꯕ ꯀꯥꯟꯅ ꯃꯤꯒꯤ ꯃꯄꯣꯠꯁꯤꯗ ꯍꯦ ꯃꯨꯟꯅ ꯌꯦꯡꯉꯨꯕꯩ ꯋꯥ ꯅꯠꯇꯦ ꯁꯨꯝ ꯌꯦꯡꯕꯅꯤ ꯀꯩꯅꯣ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯟꯗ ꯃꯨꯟꯅ ꯌꯦꯡꯒꯗꯕ ꯋꯥꯡꯊꯣꯏ ꯅꯠꯇꯦꯍꯦ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅꯗꯣ ꯁꯤꯗ ꯆꯥꯛ ꯆꯥꯈ꯭ꯔꯁꯤ ꯄꯨꯟꯗꯕꯁꯨ ꯀꯨꯏꯔꯦ ꯏꯟꯁꯥꯡꯗꯨꯗꯤ ꯅꯣꯏꯅ ꯆꯥꯅꯤꯡꯕ ꯑꯃ ꯈꯜꯂꯣ ꯈꯥꯒꯦꯝꯕꯗꯨꯁꯨ ꯁꯤꯗ ꯂꯩꯔꯝꯃꯗꯤ ꯄꯨꯟꯃꯤꯟꯅꯔꯗꯧꯅꯤ ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯔꯝꯗꯥꯏꯗꯅꯦ ꯚꯤꯗꯤꯑꯣ ꯀꯣꯜ ꯍꯦꯛ ꯇꯧꯔꯣ ꯑꯗꯨꯒ ꯑꯍꯥꯟꯕ ꯆꯥꯛꯈꯨꯝꯁꯤꯗꯤ ꯏꯇꯥꯎ ꯅꯪꯒꯤꯅꯤ ꯍꯥꯏꯔꯒ ꯒꯤꯠ ꯍꯦꯛ ꯅꯝꯃꯣ ꯍꯦꯛ ꯏꯜꯂꯣ ꯐꯣꯟꯗꯨꯗ ꯑꯩꯈꯣꯏ ꯏꯇꯥꯎ ꯅꯤꯡꯊꯧꯁꯦ ꯅꯨꯄꯤ ꯐꯪꯗꯇꯣꯏꯔꯥ ꯈꯪꯗꯦ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯒꯁꯤꯅ ꯃꯍꯥꯎꯒꯗꯤ ꯂꯩꯈꯠꯂꯛꯏꯕ ꯑꯩ ꯀꯨꯏꯅ ꯄꯥꯈꯪ ꯑꯣꯏꯔꯒ ꯆꯥꯛ ꯏꯟꯁꯥꯡꯒꯤ ꯃꯍꯥꯎ ꯌꯣꯛꯂꯤꯕ ꯃꯤꯅꯤꯅꯦ ꯅꯣꯏ ꯅꯨꯄꯤꯁꯤꯡꯁꯨ ꯍꯌꯦꯡꯋꯥꯏ ꯍꯥꯎꯅ ꯊꯣꯡꯉ ꯄꯤꯖꯒꯦꯗꯤꯅꯦ ꯁꯦ ꯅꯇꯥꯎ ꯅꯤꯡꯊꯧꯒꯤ ꯃꯇꯧꯁꯦ ꯈꯔ ꯇꯝꯁꯤꯜꯂꯨꯅꯦ ꯒꯔꯃꯥ ꯑꯃ ꯏꯁꯣꯏ ꯁꯣꯏꯗ꯭ꯔꯣ ꯇꯥꯃꯣꯒꯤꯗꯨꯕꯣ ꯅꯨꯄꯥꯅ ꯍꯥꯎꯅ ꯊꯣꯡꯉꯒ ꯅꯨꯄꯤꯗꯕꯨ ꯄꯤꯖꯅꯕ꯭ꯔꯅꯦ ꯅꯨꯄꯤꯅ ꯍꯥꯎꯅ ꯊꯣꯡꯉꯒ ꯃꯄꯨꯔꯣꯏꯕꯕꯨ ꯍꯥꯎꯅ ꯄꯤꯖꯅꯕꯅꯦꯍꯦ ꯑꯩ ꯍꯧꯖꯤꯛꯀꯥꯟꯗꯤ ꯂꯣꯏ ꯑꯣꯟꯅꯔꯕꯅꯤ ꯅꯨꯄꯥꯅ ꯑꯣꯏꯅ ꯊꯣꯡꯉ ꯄꯤꯖꯅꯔꯕꯅꯤ ꯅꯨꯄꯤꯅ ꯐꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯍꯩꯗꯨꯅꯁꯨ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯅꯣꯡ ꯐꯥꯗꯣꯛ ꯊꯣꯡꯉꯛꯄꯁꯤꯗꯤꯅꯦ ꯋꯥꯡꯊꯣꯏ ꯂꯝꯕꯥ ꯂꯩꯇꯕꯅꯤꯀꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯆꯥꯛ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯊꯣꯡꯅꯔꯒ ꯅꯨꯄꯤ ꯂꯥꯡ ꯊꯥꯛꯄꯁꯨ ꯌꯥꯝ ꯌꯥꯎꯅꯩꯅ ꯇꯥꯏꯗ ꯍꯥꯏꯁꯤꯅꯗꯤ ꯇꯥꯃꯣꯁꯨ ꯑꯍꯥꯎ ꯊꯣꯡꯉꯒ ꯏꯇꯩꯃ ꯅꯤꯡꯊꯤꯗ ꯄꯤꯖꯔꯝꯗꯧ ꯃꯥꯜꯂꯦꯕꯣ ꯄꯤꯖꯕꯗꯨꯅꯅꯤ ꯅꯣꯏꯅ ꯇꯩꯃꯁꯤꯅ ꯐꯖꯕꯁꯦ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏꯁꯦ ꯅꯠꯇ꯭ꯔꯅꯦ ꯋꯥꯡꯊꯣꯏ ꯑꯁ ꯅꯨꯄꯤ ꯂꯨꯅ ꯊꯝꯕꯩ ꯋꯥꯔꯤꯗꯣ ꯇꯥꯕꯗ ꯅꯨꯄꯤ ꯐꯪꯗꯕ ꯑꯩꯒꯤ ꯍꯩꯅꯧ ꯑꯃꯨꯟꯕ ꯊꯃꯣꯏꯁꯦ ꯀꯥꯏꯔꯦꯍꯦ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯏꯇꯥꯎ ꯁꯂꯥꯏ ꯉꯥꯟꯕꯒꯤ ꯅꯨꯄꯤꯒ ꯊꯨꯡꯅꯔꯝꯗꯥꯏ ꯂꯨꯍꯣꯡꯉꯝꯗꯥꯏ ꯆꯥꯛ ꯆꯥꯅꯕꯅꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯣꯡ ꯑꯃꯨꯛ ꯆꯤꯝꯕꯥꯜꯗꯁꯨ ꯁꯪ ꯌꯥꯎꯕ ꯐꯪꯗꯕ ꯑꯁ ꯏꯪꯒ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯇꯥꯃꯣ ꯆꯥꯅꯔꯕꯤ ꯁꯦ ꯇꯣꯛꯑꯣ ꯀꯞꯄꯅꯣꯕ ꯀꯩꯗꯧꯔꯒꯦ ꯅꯀꯣꯛ ꯆꯦꯟꯗꯦꯕ ꯁꯤꯎꯕ꯭ꯔꯥ ꯈꯥꯕꯩ ꯆꯥꯅꯤ ꯅꯪ ꯑꯩꯁꯨ ꯉꯝꯃꯣꯏ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯈꯤꯕꯁꯨ ꯂꯩꯇꯦ ꯍꯣꯏ ꯑꯩꯅ ꯏꯃꯥꯟꯅꯕꯤꯗꯨꯒꯤ ꯃꯥꯏ ꯉꯥꯛꯂꯨꯕꯁꯦ ꯑꯩꯁꯨ ꯂꯥꯜꯂꯦ ꯑꯩꯅ ꯋꯥꯈꯜ ꯊꯦꯜꯂꯨꯕꯒꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯩꯇꯥꯟꯗ꯭ꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯃꯥꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯕ ꯃꯥꯒ ꯂꯨꯍꯣꯡꯕꯗꯤ ꯑꯩꯁꯨ ꯉꯝꯃꯣꯏ ꯄꯥꯕꯨꯡꯅꯗꯤ ꯀꯔꯤ ꯍꯥꯏꯔꯤꯒꯦ ꯄꯥꯕꯨꯡꯅꯗꯤ ꯂꯨꯍꯣꯡꯕꯁꯦ ꯌꯥꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯥꯏ ꯆꯣꯝꯅꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯊꯛꯇ ꯋꯥ ꯉꯥꯡꯅꯕ ꯁꯤꯟꯒꯅꯨꯅ ꯍꯥꯏ ꯁꯤꯗ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯗꯣꯏꯅꯣ ꯄꯥꯕꯨꯡꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯀꯅꯨꯗ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯩꯁꯨ ꯅꯪꯒꯤꯗꯃꯛ ꯂꯦꯞꯄꯤ ꯅꯪꯅ ꯌꯥꯔꯗꯤ ꯍꯧꯖꯤꯛꯃꯛ ꯊꯣꯛꯂꯛ ꯏꯕꯥꯅꯤꯃꯛ ꯆꯠꯈ꯭ꯔꯁꯤ ꯏꯃꯨꯡꯁꯤꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯗꯤ ꯄꯥꯕꯨꯡꯒꯤ ꯃꯥꯏꯗꯤ ꯑꯩ ꯌꯦꯡꯂꯔꯣꯏꯗ꯭ꯔꯥ ꯑꯩꯅ ꯊꯥꯛ ꯏꯇꯨꯡ ꯏꯟꯗꯨꯅ ꯆꯠꯈ꯭ꯔꯒ ꯄꯥꯕꯨꯡ ꯑꯃꯗꯤ ꯅꯥꯎꯅ ꯀꯔꯤ ꯑꯣꯏꯍꯧꯕ ꯑꯗꯨꯒ ꯃꯥꯅ ꯑꯃꯨꯛ ꯀꯩꯗꯧꯔꯛꯄ ꯑꯩ ꯈꯟꯐꯝ ꯈꯪꯗ꯭ꯔꯦꯗ ꯑꯗꯨꯗꯤ ꯃꯥꯒ ꯂꯨꯍꯣꯡꯈ꯭ꯔꯣ ꯃꯥꯒ ꯑꯩꯒ ꯌꯦꯡꯅꯕꯗ ꯑꯩꯗꯤ ꯀꯔꯤꯁꯨ ꯂꯩꯇꯦ ꯅꯪꯅꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯑꯩꯒ ꯈꯪꯅꯅ ꯃꯥꯅ ꯍꯦꯜꯂꯤ ꯍꯥꯏꯗꯨꯅ ꯃꯥꯒ ꯃꯔꯤ ꯂꯩꯅꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯃꯥꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯁꯨ ꯃꯗꯨ ꯑꯔꯥꯟꯕꯅꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯪ ꯃꯥꯒ ꯆꯍꯤ ꯈꯔ ꯂꯣꯏꯅꯔꯕ ꯅꯠꯇ꯭ꯔꯣ ꯅꯪꯅꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯔꯝꯕ ꯌꯥꯏ ꯀꯩꯅꯣ ꯅꯪꯅ ꯃꯥꯒ ꯂꯨꯍꯣꯡꯈ꯭ꯔꯕꯁꯨ ꯑꯩꯗꯤ ꯀꯩꯁꯨ ꯇꯧꯕ ꯉꯝꯃꯣꯏ ꯅꯪꯅ ꯃꯥꯒ ꯃꯔꯤ ꯂꯩꯅꯔꯝꯃꯤ ꯈꯪꯉꯛꯄ ꯃꯤꯀꯨꯞꯇ ꯑꯩ ꯀꯌꯥꯝ ꯋꯥꯈꯤ ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯑꯩ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤ ꯅꯪꯕꯨ ꯌꯥꯝ ꯁꯥꯎꯅꯤꯡꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯃꯟꯕꯒꯤ ꯑꯩ ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯈꯤꯗꯦ ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯕꯒꯤ ꯑꯩꯅ ꯅꯪꯕꯨ ꯌꯥꯝ ꯂꯥꯏꯅ ꯉꯥꯛꯄꯤꯈꯤꯕꯅꯤ ꯑꯩ ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯔꯣꯏ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯔꯛꯀꯗ꯭ꯔꯥ ꯈꯟꯗꯨꯅ ꯋꯥꯐꯝꯁꯦ ꯅꯪꯉꯣꯟꯗ ꯍꯥꯏꯕꯅꯤ ꯅꯪꯅ ꯌꯥꯅꯤꯡꯗ꯭ꯔꯒꯗꯤ ꯑꯩ ꯍꯥꯏꯔꯣꯏ ꯀꯅꯥꯅ ꯌꯥꯅꯤꯡꯗꯣꯏꯅꯣ ꯂꯝꯂꯥꯟꯕ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯕꯗꯤ ꯅꯪꯒꯤ ꯄꯥꯕꯨꯡꯅꯁꯨ ꯌꯥꯕ ꯂꯥꯏꯕꯛ ꯐꯕ ꯃꯍꯥꯛꯇꯨꯒ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨ ꯑꯩ ꯊꯝꯃꯒꯦ The number you are calling is either switched off or not reachable at the moment.
이제 가이드노 가이드노 ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯀꯩꯅꯣ ꯏꯆꯦꯅ ꯇꯧꯔꯝꯃꯤꯁꯦ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜ ꯌꯥꯎꯗꯕ ꯇꯧꯒꯅꯨ ꯄꯥꯕꯨꯡꯅ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅ ꯆꯩꯒꯅꯤꯌꯦ ꯏꯆꯦꯕꯨꯁꯨ ꯄꯥꯕꯨꯡꯅ ꯁꯥꯎꯅꯤꯌꯦ ꯂꯥꯛꯑꯣ ꯏꯃꯨꯡ ꯆꯪꯉꯁꯤ ꯂꯥꯛꯑꯣꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅꯣꯕ ꯂꯥꯛꯑꯣ ꯏꯆꯦ ꯅꯥꯎ ꯑꯩ ꯂꯨꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯗꯗꯥꯒ ꯑꯩꯒ ꯀꯥꯏꯅꯕꯗꯤ ꯉꯝꯃꯣꯏ ꯅꯪ ꯆꯦꯒꯤ ꯋꯥꯁꯨ ꯇꯥꯕꯤꯌꯨ ꯆꯦꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨ ꯑꯩꯒꯤ ꯋꯥꯁꯦ ꯑꯝꯇ ꯈꯪꯕꯤꯌꯣ ꯅꯥꯎ ꯗꯥ ꯃꯍꯦꯟꯕꯅ ꯑꯩꯕꯨ ꯌꯥꯝ ꯂꯥꯟꯅ ꯂꯧꯈ꯭ꯔꯦ ꯉꯁꯤꯒ ꯁꯣꯏꯔꯗꯤ ꯗꯥꯅ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯉꯥꯛꯄꯤꯔꯔꯣꯏ ꯄꯨꯟꯁꯤꯒꯤꯁꯨ ꯊꯥꯖꯕꯤꯔꯔꯣꯏ ꯅꯅꯥꯎ ꯑꯩꯅꯁꯨ ꯅꯨꯡꯁꯤꯖꯕ ꯑꯩꯕꯨꯁꯨ ꯅꯨꯡꯁꯤꯕꯤꯕ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯕꯅ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯏꯪꯒꯅꯤ ꯅꯅꯥꯎ ꯅꯥꯁꯧꯒꯤ ꯃꯅꯥꯛꯇ ꯅꯨꯡꯉꯥꯏꯕ ꯉꯝꯗꯅ ꯑꯩꯅ ꯂꯩꯕꯗꯣ ꯅꯪ ꯄꯥꯝꯕ꯭ꯔꯣ ꯐꯔꯦ 이치에게 아빠한보다 아이 아무 하나 얘라고 이치에게 님과 통나가 하우식 못잘로 남의 행복이 마뚱 일로 제 자루 라오 빠봉 통을 하라니 라오세 낭 빠봉부 그라 팀진 밀거나 남의 행복이 라이 해버려 이제 라이 해버니 그다이나 가이름거니 lampak macin na ngayon gina hirapan ni. Iche, nang damayan mag-anusin na nalaminaw ko. Nao. Iche, nao, pabong tuwag panahala niya. Nao. ꯀꯥꯏꯗꯅꯣ ꯁꯤꯅ ꯀꯩꯗꯧꯔꯦ ꯅꯣꯏꯒꯤꯗꯨꯕꯨ ꯀꯣꯊꯕ ꯌꯥꯔꯗ꯭ꯔꯅꯦ ꯌꯥꯔꯛꯀꯗꯧꯔꯦ ꯇꯥꯃꯣ ꯑꯣ ꯉꯥꯏꯔꯕꯅꯤ ꯑꯩ ꯇꯣꯛꯅꯅꯨꯅꯦ 이제 ꯆꯠꯂꯣ ꯄꯥꯕꯨꯡ ꯊꯣꯛꯂꯛꯄꯅ ꯍꯥꯜꯂꯅꯤꯌꯦ ꯆꯠꯂꯣ
ꯅꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥ ꯃꯄꯥꯏꯅ ꯉꯥꯡꯕ ꯋꯥꯁꯨ ꯇꯥꯗꯕ ꯂꯝ ꯑꯁꯨꯛ ꯍꯦꯟꯕ ꯅꯠꯇꯦ ꯑꯩꯅ ꯃꯥꯕꯨ ꯅꯨꯄꯥꯗꯨꯗ ꯅꯝꯗꯅ ꯊꯥꯖꯈꯤꯕ꯭ꯔꯣ ꯃꯁꯥ ꯌꯥꯅꯖꯩ ꯍꯥꯏꯕꯗꯨꯗꯤ ꯃꯁꯥꯅ ꯌꯥꯔꯝꯃꯅꯤ ꯍꯪꯗ꯭ꯔꯁꯨ ꯌꯥꯅꯤ ꯈꯟꯗꯨꯅ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯗꯣꯛꯄꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯑꯩꯕꯨ ꯃꯤꯃꯥꯡ ꯊꯝꯅꯅꯕ ꯁꯤꯟꯕ ꯀꯔꯝꯕ ꯃꯆꯥꯅꯣ ꯃꯥꯕꯨ ꯄꯥꯝꯗ꯭ꯔꯕꯗꯤ ꯀꯔꯤꯒꯤ ꯃꯤꯒꯤ ꯃꯆꯥꯗꯨ ꯂꯣꯏꯅꯔꯤ ꯍꯥ ꯅꯆꯦꯅ ꯆꯠꯈꯤꯕꯗꯨ ꯅꯪ ꯈꯪꯗ꯭ꯔꯥ ꯍꯥꯏꯌꯨ ꯍꯜꯂꯨ ꯄꯥꯕꯨꯡ ꯑꯩꯗꯤ ꯇꯨꯝꯊꯔꯝꯃꯤ ꯑꯩ ꯀꯩꯝꯇ ꯈꯪꯍꯧꯗ꯭ꯔꯦ ꯑꯩ ꯀꯩꯝꯇ ꯈꯪꯗꯤꯌꯦ ꯄꯥꯕꯨꯡ ꯃꯥꯒ ꯈꯪꯅꯩ ꯍꯥꯏꯕ ꯅꯨꯄꯥꯗꯨꯅ ꯀꯗꯥꯏꯗꯒꯤꯅꯣ ꯋꯥꯡꯈꯩꯗꯒꯤ ꯃꯍꯦꯟꯕ ꯀꯧꯋꯦ ꯍꯥꯏꯕꯅꯤ ꯀꯔꯤ ꯄꯥꯕꯨꯡ ꯑꯩ ꯀꯩꯝꯇ ꯈꯪꯗꯤꯌꯦ ꯋꯥꯡꯈꯩꯗꯒꯤꯅꯦ ꯍꯥꯏꯒꯨꯝ ꯇꯧꯕꯅꯦ ꯆꯞ ꯆꯥꯕꯗꯤ ꯈꯪꯗꯦ ꯂꯦꯡꯁꯤꯟꯕꯤꯌꯨ ꯁꯨꯝꯗꯧꯕꯅꯤ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ ꯌꯥꯔꯦ ꯑꯩ ꯈꯪꯖꯔꯦ ꯋꯥꯁꯦ ꯁꯥꯡꯗꯣꯛꯅꯔꯒꯨꯝꯁꯤ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯃꯄꯥꯏꯕꯨꯡꯉꯕ 이봐이 아이기 사르바니 와세 포통인들 아이기 이사누피도 마빠이기 왕아트 마네 이부 미망도 판단거더래 아시구나 비범시다 아이는 마부 아이기 수망 먹시다 노홍과 하이베드머지 아이 홍님들의 마얌나 하이베디 누빠메이나 톡버든 또크로 아이기 와 하이버부 시달로이자네 이봐이 헐 샤오비리부 푸나막 답탑이라가 앙앙한 시기뚱이 야이파나바 기땅 칸타미나 시 하이버부 아이기디 하이크라브 딜로이래 와세 마카타는 공시 랭비로 기다려오게 혹시 보든 꺾이지 않아 ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯌꯥꯝ ꯋꯥꯔꯧꯔꯝꯒꯅꯤ ꯑꯩꯕꯨ ꯌꯥꯝ ꯁꯥꯎꯔꯝꯒꯅꯤ ꯗꯥꯝ ꯑꯩꯕꯨ ꯌꯨꯝꯗꯨꯒ ꯄꯨꯟꯁꯤ ꯑꯣꯏꯅ ꯃꯔꯤ ꯇꯠꯅꯔꯗ꯭ꯔꯣ 나의 손님들이 뻔히 해보려니 바봉수 아주 하나 봤다 보면 되나 그이노 낭수 마사고 한나였니 양 씨랑 거니 그래도 왜 말이 떠나더니 아다이 다이디 강대 아이기 높이 아이기 왜 방어래 마이 밑가 가져서 봉도래 아두수 시디게 좀 내들어봐 아두수 용시다 아스 시웅 말 불러 드리긴 ꯅꯣꯡꯃ ꯑꯀꯥꯏꯕꯁꯤꯒ ꯑꯗꯣ ꯑꯩꯅ ꯋꯥꯈꯜ ꯇꯥꯗꯕ ꯑꯃ ꯂꯩꯔꯤꯅꯤ ꯀꯔꯤꯕꯨꯅꯣ ꯅꯍꯥꯟꯒꯤ ꯃꯤꯁꯤꯡꯗꯣ ꯁꯂꯥꯏꯒꯤ ꯃꯤꯅꯤꯗꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯩꯅ ꯈꯜꯂꯨꯕꯅ ꯃꯥꯒꯤ ꯃꯊꯧꯅꯥ ꯁꯤꯖꯤꯟꯅꯗꯨꯅ ꯅꯪꯁꯦ ꯑꯩꯉꯣꯟꯗꯒꯤ ꯃꯨꯟꯗꯨꯅ ꯄꯨꯈꯤꯅꯤ ꯂꯧꯈꯤꯅꯤ ꯁꯤꯅꯤ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯅꯪꯕꯨ ꯄꯨꯗꯨꯅ ꯆꯠꯂꯦ ꯈꯪꯂ ꯐꯥꯎ ꯅꯪꯕꯨ ꯃꯨꯟꯗꯨꯅ ꯄꯨꯗ꯭ꯔꯤꯕꯁꯦ ꯁꯤ ꯀꯩꯒꯤꯅꯣ ꯑꯩꯕꯨꯁꯨ ꯁꯤꯅꯕ ꯅꯥꯅꯕ ꯈꯨꯔꯨꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯁꯤꯅꯤ ꯑꯩꯅ ꯌꯥꯝ ꯆꯃꯝꯅꯔꯤꯁꯤ ꯑꯩꯁꯨ ꯆꯃꯝꯅꯩꯌꯦ ꯉꯔꯥꯡꯗꯒꯤ ꯃꯗꯨꯒꯤ ꯈꯟꯕꯗ ꯌꯥꯝ ꯄꯥꯈꯠꯂꯤ ꯀꯔꯤꯃꯨꯛ ꯇꯧꯔꯛꯇꯣꯏꯅꯣ ꯑꯩ ꯈꯪꯗꯦ ꯇꯨꯃꯤꯟꯅꯗꯤ ꯃꯥꯁꯨ ꯀꯩꯁꯨ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯍꯦꯔꯥ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯒꯕꯨ ꯑꯩꯅ ꯀꯅꯥꯕꯨ ꯑꯃꯨꯛ ꯀꯤꯔꯨꯗꯣꯏꯅꯣ ꯂꯥꯛꯅꯤꯡꯕ ꯂꯥꯛꯆꯔꯖꯅꯨ ꯑꯩ ꯂꯣꯏ ꯊꯦꯡꯅꯔꯗꯝꯅꯤ ꯀꯥꯟꯗꯦꯁꯦ ꯑꯩ ꯊꯕꯛ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯅꯪ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ
ꯀꯥꯏ ꯊꯣꯡꯅꯣ ꯑꯁ ꯀꯩꯅꯣ ꯀꯩ ꯂꯩꯔꯒꯦ ꯑꯩ ꯍꯧꯒꯠꯄ ꯌꯥꯝ ꯇꯜꯂꯦ ꯐꯣꯟꯗ ꯁꯨꯝ ꯍꯥꯏꯔꯛꯑꯣ ꯌꯥꯔꯦ ꯑꯁ ꯅꯪꯁꯤꯗꯤꯅꯦ ꯄꯦꯜꯂꯕꯅꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯑꯗꯨꯗꯤ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯁꯥꯒꯩ ꯑꯁꯤꯒꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯕ ꯅꯃꯥ ꯑꯩꯕꯨ ꯏꯀꯥꯏꯕ ꯅꯪꯍꯟꯕ ꯁꯤꯔꯣ ꯍꯥ ꯅꯠꯇꯦ ꯁꯤꯔ ꯍꯥꯏꯕ ꯅꯪꯅ ꯄꯥꯝꯃꯤꯕꯁꯦ ꯏꯃꯥ ꯅꯆꯥꯗꯤ ꯆꯌꯦꯠꯅꯕ ꯅꯨꯡꯁꯤꯕ ꯆꯌꯦꯠꯅꯕ ꯄꯨꯟꯁꯤ ꯃꯍꯤꯡꯁꯦ ꯄꯥꯝꯖꯗꯦ ꯅꯥꯈꯩ ꯁꯦꯡꯅ ꯑꯩꯒꯤꯅ ꯑꯩꯒꯤ ꯃꯤꯒꯤꯅ ꯃꯤꯒꯤ ꯍꯥꯏꯗꯨꯅ ꯂꯩꯅꯕꯗꯣ ꯑꯗꯨꯅꯤ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯃꯍꯥꯛ ꯑꯗꯣ 이마기 아마디 이뭉식이 마오이보다 ख्वाइदगी मतिक चादुग नुबी मधुगीदमा अइना माबु अइगी पुंसीदे दाथोखिबने अइबु नुक्सिबा ngamdraba माना करमना अइगी इमा अमदी इमुंगसिगी करी अफबा तौरक्तोरिगे माबु इनेगी पुंसीदे दाथोकपदि इराय लाइबा पोनी अदुबु लानसु लानदबा अइना रानबा ताजहंदुना माबुना थादोकदबा नते मा मसाना चचखिदुना मसागी मराग जगदबने मसिदा अइगी काय खुनबा मांगो मांगदबा एंगोदा करिसु तोइतोते मसे येउने मसे वा ngangnaba amta yadeba मसे वरी फजना सानगदमनिको मसे ꯅꯤꯡꯁꯤꯅꯕ ꯀꯥꯏꯅꯕꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯁ